ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯔꯦꯁ ꯃꯔꯥꯛꯊꯦꯝꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯅꯃꯨꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯦꯛꯁꯟ ꯗ꯭ꯔꯃꯥ ꯀꯣꯃꯦꯗꯤ ꯐꯤꯜꯝ ꯑꯁꯤꯅ ꯕꯤꯛ ꯕ꯭ꯔꯗꯔꯁ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯗ ꯀꯨꯡꯐꯨꯒꯤ ꯃꯥꯁꯇꯔ ꯑꯣꯏꯔꯤꯕ ꯍꯦꯅꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯨꯏꯅ ꯑꯥꯔꯃꯤꯗ ꯊꯕꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯒ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯛꯂꯤꯕ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯑꯣꯖꯥꯕꯨ ꯃꯋꯥ ꯂꯧꯗꯕ ꯀ꯭ꯂꯥꯁ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯔꯦꯁꯄꯦꯛ ꯎꯠꯂꯝꯗꯦ ꯑꯗꯨꯕꯨ ꯑꯁꯨꯃꯛ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯁꯨ ꯍꯦꯅꯔꯤꯅ ꯈꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯕꯨ ꯁꯣꯜꯕ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯃꯃꯝ ꯑꯣꯏꯍꯟꯕꯗ ꯍꯦꯅꯔꯤꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯧꯖꯤꯛ ꯐꯤꯜꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯍꯧꯖꯔꯒꯦ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯔꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯌꯥ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯇꯝ ꯀꯨꯏꯅ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤꯗ ꯊꯕꯛ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯍꯦꯅꯔꯤ ꯑꯁꯤꯅ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯔꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯔꯤꯌꯔ ꯑꯁꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯁ꯭ꯀꯨꯜꯗ ꯇꯥꯛꯄ ꯑꯁꯤ ꯄꯥꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯛꯆꯤ ꯁꯦꯀꯦꯟꯗꯔꯤ ꯀꯧꯏ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯡꯕ ꯑꯣꯐꯤꯁꯔ ꯑꯃꯗꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯦꯇꯔ ꯑꯃ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯃꯁꯤ ꯄꯤꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯁꯤꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯥꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯀ꯭ꯂꯥꯁ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯑꯣꯖꯥꯕꯨ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯑꯃꯁꯨꯡ ꯑꯣꯖꯥꯕꯨ ꯎꯁꯤꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯁꯤ ꯇꯥꯛꯄꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯍꯦꯅꯔꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯦꯅꯔꯤꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯇꯨꯝꯂꯤ ꯈꯔ ꯑꯃꯅ ꯏꯁꯩ ꯁꯛꯂꯤ ꯈꯔ ꯑꯃꯅ ꯒꯦꯝ ꯁꯥꯟꯅꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯑꯣꯖꯥ ꯑꯗꯨꯅ ꯆꯪꯂꯛꯂꯕ ꯀꯥꯟꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯏꯒꯅꯣꯔ ꯇꯧꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯍꯦꯅꯔꯤꯅ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯇꯥꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯇꯥꯁꯤꯟꯅꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯔꯦꯃꯦꯟ ꯍꯦꯟꯅ ꯋꯟꯅ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯁꯣꯗꯤꯌꯝ ꯌꯥꯝꯅ ꯌꯥꯎꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯖꯨꯐꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯖꯨꯐꯥ ꯑꯁꯤꯅ ꯒꯤꯇꯔ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯈꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯗꯨꯗ ꯀꯝꯗꯧꯅ ꯈꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯐꯣꯟ ꯑꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯔꯦꯗꯤꯌꯦꯁꯟꯁꯤꯡ ꯑꯗꯨ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯂꯝꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯁꯨ ꯍꯧꯖꯤꯛ ꯐꯣꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯅꯤꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤꯅ ꯁꯣꯛꯍꯜꯂꯝꯂꯒꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯁꯤꯅ ꯔꯦꯗꯤꯌꯦꯁꯟ ꯌꯥꯝꯅ ꯊꯥꯗꯣꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯧꯔꯁꯤ ꯍꯧꯖꯤꯛ ꯍꯦꯅꯔꯤꯅ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯨꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯦꯇꯦꯟꯁꯟ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯕꯣꯔꯗ ꯑꯗꯨꯗ ꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯕꯨꯁꯨ ꯏꯔꯝꯃꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯔꯕ ꯍꯦꯟꯔꯥꯏꯇꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯤꯃꯟꯕꯗꯒꯤ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀ꯭ꯂꯥꯁ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯍꯦꯅꯔꯤꯅ ꯇꯥꯁꯤꯟꯅꯔꯝꯗꯦ ꯑꯃꯁꯨꯡ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯏꯒꯅꯣꯔ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯍꯦꯅꯔꯤꯅ ꯆꯣꯛ ꯑꯃꯁꯨꯡ ꯔꯕꯔ ꯁꯤꯖꯤꯟꯅꯗꯨꯅ ꯐꯥꯏꯌꯔ ꯁ꯭ꯄ꯭ꯔꯤꯡꯀꯂꯔ ꯍꯥꯏꯕꯗꯤ ꯃꯩ ꯆꯥꯛꯂꯕ ꯃꯇꯝꯗ ꯏꯁꯤꯡ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁ꯭ꯄ꯭ꯔꯤꯡꯀꯂꯔ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨ ꯏꯁꯤꯡꯅ ꯄꯨꯝꯊꯟ ꯊꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯐꯨꯜ ꯑꯦꯇꯦꯟꯁꯟ ꯑꯗꯨ ꯍꯦꯅꯔꯤꯅ ꯐꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯃꯥꯔꯛ ꯅꯦꯝꯅ ꯐꯪꯕ ꯁꯥꯇ꯭ꯔ ꯃꯉꯥꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯄ꯭ꯂꯥꯏ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯑꯃꯁꯨꯡ ꯆꯨꯔꯨꯞ ꯊꯛꯂꯝꯃꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯗꯔ ꯖꯦꯛ ꯑꯁꯤ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯀ꯭ꯔꯁ ꯊꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯖꯦꯛꯅ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯕ ꯑꯁꯤ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯄ ꯍꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯁ꯭ꯀꯨꯜꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯇꯤꯝꯒꯤ ꯃꯥꯡꯂꯕ ꯑꯃꯁꯨꯡ ꯄꯩꯁా ꯄꯥꯏꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒ ꯔꯥꯏꯚꯦꯜꯔꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯦꯡꯊꯤꯅꯔꯝꯃꯤ
Haiba matam asida basketball gi team aduna school gi supply room aduda changlaklammi amasung Jake bu makoina kariyam ka thaina duna nongna birami amasung mangonda bully tawbirami maramni mahak asi yamna lairaba miyoi amani. Ngayaki matungda school gi basketball court aduda hojiki basketball team asi practice tawduna lairami. Makoina practice tawrabasi Jake amasung maki mamanaba singi group aduna makoibu yenglami. Amasung Jake na court aduda bottle ama thajarami. Haiba bottle asida netchinduna team adugi leader adu turami. Masi uba matamda Jake amasung maki mamanaba sing adu noklammi. Adubu makoigi school gi English teacher Miss Liang na makoibu detention pirami. Hojik Jake amasung maki mamanaba sing asina detention da laining tabana maram oiraga makoigi Miss Liang da makoina praying ama tawrami. Praying asina maram oiraga oza aduna maki desk adubu sengdokpa honaringa matamda makoina chenkirami. Hojik atopa mapam amada school adugi principal asi yamna matha sarami maramdi school adubu yengsilliba education gi board aduna makoigi annual funding adugi 20% asi kakhanabagi namakta plan tawrami. Haiba board asigi members sing aduna makoigi school aduda makoina thadariba fund sing adu kadaida sinakre haina yengnabagi namakta tor ama laklami. Haiba matam asimakta da classroom aduda Henry su changlaklammi. Mana changlakpa matamda satrasing aduna sing batil ama matakta thanamni. Haiba batil asi thong hek hangdolaga changlakpa matamda oza aduda hajinabagi damakta makoina praying oina thammani. Adubu Henry ni changlakpa matamda mahak asi yamna thumandana batil aduna tarakringai mamangda batil adubu magi khutna inthokpa asi ngamlammi. Mahakpu noknabagi damakta ngaiduna leiramliba satrasing aduna madu uba matamda makoi asi yamna ngaklammi. Hojik masigi matungda Henry na Jake ki manakta laklami amasung mahakna pairiba churup ki packet adubu pirao haiduna hairami. Jake nasu haiba packet adu mangonda adumak piraklami. Asumna churup ki packet adu lauraba matungda Henry na Zufa kauba satra aduda churup adu sabada yariba machak ahumdang hayu haiduna hairami. Zufa na madu hairaba matungda mahak asi mahaki class adu yaudaba yaragani haiduna hairami. Masi taba matamda satrasing adu sauninglami amasung makoigi coaching adu desk aduda thilami. Makoisu classing adubu yawba pamdi haiduna hairami. Adubu Henry na makoida churup adu thakpagi mangjabasing asi direct haiba taragadi makoi asi boring churagani amasung mangonda taroi khangmana maram oiraga mahakna churup adu thakpadagi oirakadobasing adu tamna hairami. Asumna mahakna churup adu thakpa taragani makoigi lungs ta kamdawna laina sing asi oirakpage haibadusu fajana hairami. Masi tawbadagi haiba satrasing aduna ahanba oina mangonda full attention asi pirami. Wazana haiba adu makoi asi tasengna tarami amasung masidagi makoi asi lerik tamningbagi ihul ama laki. Hojik class asina loiduna bell tarba matungda satrasing aduna cafeteria da makoigi lunch sanabagi damakta chalami. Haiba matam asida basketball team adugi captain aduna Jake ki mamanaba amabu tuhallammi amasung masina maram oiraga haiba team ani adugi marakta khanaba ama thoraklami. Haiba khanaba asidagi makoi asi yamna sathina funaraglammi. Hojik Henry da mahakki satra manga asi khanabagi damakta suspend tawre haiduna pau ama piraklammi. Henry na lakpa matamda Jake na maki yegnabasing adubu funaramba asi hallway aduda thainarami amasung makoi asi mahakna khamdoklammi. Amasung Jake te ingthau haiduna Henry na haiba matamda Jake na school asi yamna fataba school ni maramdi makoina paisa paiba satrasing asina aranba thabak ama tawba matamda punishment sopi pide haiduna yamna sounding na hairami. Asumna tawraba matungda Henry na haiba satra manga adugi maramda hena khangdoknabagi damakta makoi filesing adu loinamag yenglammi. Ahanba misak asi Zufa kawi. Haiba nupa asi Pakistan daki lakpa lanjilakpa nupa magi masa nupani. Maram asina mahak asi maki race aduna maram oiraga miyamna adumak discriminate tawbi. Haiba di mahak asi hantana yengbi amasung mahaki policeman asu mahak asi huranba ni haibuna hekta mag accuse tawbi. Asumna mahaki punsi asi yamna awaba punsi ama haibadu oi. Adubu Zufa na mahaki punsi da yamna ahaiba isay sakpa ama kaktamak oiba pamlammi. Mathangi misak asina nupi macha amani maki maming na Denan kawi. Mahak asi maki mapana luna suktaw tawbiramdi maramdi maki mapana matam supada nupa pokpa pamlammi.
Maram asina nupi mahak asi poklakpa matamda mahakpo kaidaunungda luna tawbirakte. Mahakna mahakki mapagna luna tawnabagidamagta mahakki masam asi phawba tena kaklammi. Maramdi tena kakpa taragadi mahak asi nupa manabagidamagta amasung mahakki mapana mahak asi nupani haina khannabagidamagta car singa phawba sanarmi. Adubu mahakki mapana kaidaunungda mahakpo luna tawbiramte. Masigi mota mahakki manau nupa adubuna mahakna lai macha amagumna tawbirammi. Masina mahak asi yamna nungaitaba nupi ama haibadu oire. Mathangda Bruce amasung Chris kauba machimanaw ani lerami. Makoyi mama asina atopa nupa amaga chenkre. Masina maram oiraga makoyi mapa asi yurai chuba ama oiduna laikre. Maram asina hariba machimanaw ani asigini haibada kana amatasu laitre. Asumna maki punsida thengnariba awaba kaya asibo laithoknabagidamagta Bruce na video game da edit ama haibadu oirakre. Aduga Chris na grocery store amada thabak surami. Mahana thabak suriba si makogi imung manung adugi sales adubo chalainabagidamaktani. Amasung masigi matungda Henry na Zeki maramdadi family background gi oiba information amata fangma ngamlamdre. Mathang sinda akoina muk Zek asi restaurant amada thabak suba si ui. Mana thabak suriba si waiter ama oinani. Amasung high restaurant aduda businessman amasung better ama oiriba Zenyang asi mahakki business partner singa loina laglami. Zenyang na udringaida mahakki fajakraba lighter adubo Jek na huranaba tarami. Adubo haiba asi Zenyang na mahakpo farami. Masidagi Zenyang mi singa mahakpo fudatlami amasung Zek asi satra amani haiba si Zenyang na khanglakpadagi mangona mahakna sil khara pibirami amasung mangona food delivery man amoina thabak amaso pibirami. Hojik atopa mafam amada Henry na Zufagi mayumda laklami amasung mahakna mahakki mayum lakpa matamda mahak asi mahakki mapa amasung mapagi group tagi sienkiba si mahakna ui. Mahakna cheliba asi mahakki mapadagi mahakna ticket asi huralubadagini. Haiba si khangdabana maram oiraga Henry na Zufagi mateng pangnaba honarami. Adubo mahakna madu khanglaklaba matamdadi mapagi mateng oina pangki. Hojik masigi matungda Zufa amasung Henry asi thong amada ngak kuthokpa laklami. Zufabu mahakna motivation pibinabagidamagta haibadi mahakna tawningliba thabak adubu tawhonnabagidamagta Henry na Ben amaga loinana isai saglami. Ngayaki matungdadi Zufa asu makhoiga loinana isai adu sakli. Mahakna asumna miyamgi mamangti isai sakpa asi matam kuiragwi matungdani. Asumna mahakna pamjaba thabak adu Henry na mangonda tawhanba asi panganbirammi. Hojik mathangi sinda aikoida amuk Bruce amasung Chris ki sin asi ulli. Makoy mapana makoy yumna thengna laglami amasung makoida beer ama larot nabagidamagta hairami. Adubo machimanaw asina beer adubo lawru haiba yadabadagi mapana makoida lawbirami. Amasung makoy yum adudagi thokro chatkro haiduna chaibirami. Mathangi numitta Henry na makoy mapa adu unarami amasung mahakki machasingi fanabagidamagta mahak asi rehab center amada chatpana hena faragani haiduna mapa aduda convince tarami. Haiba matam asida dinangi mapana mangonda makeup ki bag ama lebiraglami amasung mangonda nupi amagi tapta layu haiduna hairaglami. Masi taba matamda dinan asi yamna sauninglami maram asna makeup sing adu mahakna mahakki manang nupa aduda oina apply tawrami. Amasung masiga loinana mahakna makoygi yum adudagi hurana sinthoraglammi. Makoygi car adu mahakna puduna thawrake tawba matamda chapchaba matamda Henry na mahakpu khamlammi. Aduga mahakna denanda hairami madudi license yauduna thawba asi illegal oi. Amasung masigi muhuta nagna kariguma ama tawgadabani hairaga mahakna go car gi race track amada purammi. Mafam aduda mahakna mahakki mapaga loinana denanga lamjel tanahalammi. Haiba lamjel tanaba asida mapana machani haiduna natraga machana mapani haiduna garimata yengnadi makoyni asi ngamnabagidamagta yamna kanna garising adu thawnarami. Aduga makoy asi street adugi mapana taragli. Hojik khanghaudana dinangi gari asi gari amana takhairami. Masi takhaiba matamda mahakti gari adudagi mapan thonaba honawri maram asina mahak asi hingri hingawri. Adubo mahakki mapana mahak asi leikhidaboy ningduna yamna kanna kaplammi. Masi uba matamda dinana khanglaklami madudi mahakki mapana asengbamakki mahak asi nungsirami amasung mahakki mapa adubo kolammi. Mathangi numitta ayukta Bruce amasung Chris asi group amaga loinana rehab center amada
ꯍꯥꯏꯕꯗꯤ ꯌꯨ ꯊꯛꯂꯝꯕꯗꯒꯤ ꯐꯒꯠꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀ꯭ꯋꯦꯁꯟ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ ꯑꯃꯁꯨꯡ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯌꯨ ꯊꯛꯈ꯭ꯔꯤꯕꯅꯣ ꯑꯃꯁꯨꯡ ꯀꯝꯗꯧꯅ ꯌꯨꯗ ꯂꯥꯏꯆꯨꯈꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯁꯦꯜ ꯄꯥꯏꯗ꯭ꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯨ ꯊꯛꯄ ꯍꯧꯈꯤ ꯑꯃꯁꯨꯡ ꯌꯨ ꯊꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯀꯥꯎꯊꯣꯛꯈꯤ ꯍꯧꯖꯤꯛ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯛ ꯑꯁꯤ ꯉꯁꯥꯏꯒꯤ ꯖꯤꯌꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯑꯣꯐꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯖꯦꯛꯅ ꯐꯥꯏꯇꯔ ꯑꯃꯒꯤ ꯊꯛꯅꯕ ꯄꯣꯠ ꯑꯁꯤꯗ ꯗ꯭ꯔꯒ ꯍꯥꯞꯆꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯖꯦꯛꯅꯗꯤ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯐꯣꯔꯁ ꯁꯤꯖꯤꯟꯅꯔꯒ ꯇꯧꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯐꯥꯏꯠ ꯇꯧꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯦꯟꯌꯥꯡꯅ ꯐꯥꯏꯇꯔ ꯑꯃ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯁꯤꯅ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯦꯠ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯖꯦꯛꯅ ꯐꯥꯏꯇꯔ ꯑꯗꯨꯒꯤ ꯊꯛꯅꯕ ꯄꯣꯠ ꯑꯗꯨꯗ ꯗ꯭ꯔꯒ ꯍꯥꯞꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯐꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯐꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯖꯦꯟꯌꯥꯡꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯪꯍꯧꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯅ ꯃꯍꯥꯛ ꯑꯁꯤ ꯄꯪꯐꯨꯗ ꯐꯨꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯀꯕꯣꯔꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯛ ꯇꯧꯔꯒ ꯊꯅꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯅꯔꯤ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯃ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯌꯥꯝꯅ ꯃꯍꯥꯛ ꯑꯁꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯕꯣꯔꯠ ꯃꯅꯨꯡꯗꯒꯤ ꯖꯦꯛꯅ ꯂꯥꯎꯔꯛꯄ ꯑꯁꯤ ꯇꯥꯔꯝꯃꯤ ꯃꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯃꯈꯣꯏꯁꯨ ꯃꯉꯣꯟꯗ ꯀꯟꯅ ꯐꯨꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯍꯩꯕꯗꯒꯤ ꯃꯈꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯂꯥꯁꯇ ꯍꯧꯖꯤꯛ ꯐꯥꯏꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯥꯏꯇꯔ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯅ ꯅꯣꯛꯑꯥꯎꯠ ꯆꯠꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯍꯦꯅꯔꯤ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕꯁꯤ ꯑꯩꯈꯣꯏꯅ ꯎꯏ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯖꯦꯟꯌꯥꯡꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯟꯌꯥꯡꯅ ꯅꯝꯗꯅ ꯃꯍꯥꯛꯄꯨ ꯍꯥꯏꯗꯣꯛꯍꯜꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯅꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯥꯏꯇꯔꯕꯨ ꯐꯨꯗꯠꯄ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯎꯠꯂꯛꯄ ꯑꯁꯤ ꯃꯌꯥꯝꯅ ꯎꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯎꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯁꯤꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯄꯨ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯪꯂꯛꯏ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯝꯕꯅꯤ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯠꯂꯤ ꯍꯥꯏꯔꯤꯕ ꯐ꯭ꯂꯥꯁꯕꯦꯛ ꯑꯁꯤꯗ ꯍꯦꯅꯔꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄ꯭ꯔꯦꯡꯁꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯒꯤ ꯄꯤꯌꯥꯅꯣꯕꯨ ꯈꯣꯡꯂꯤꯕ ꯅꯨꯄꯥ ꯑꯃꯗ ꯕꯦꯂꯨꯟ ꯂꯪꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯐꯨꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯨꯅꯕ ꯑꯁꯤꯗ ꯍꯦꯅꯔꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯊꯨꯗꯦꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯁꯁꯄꯦꯟ ꯊꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯍꯦꯅꯔꯤꯅ ꯇꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯐꯨꯜ ꯑꯦꯇꯦꯟꯁꯟ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯀꯣꯂꯦꯖꯀꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯨꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯗ꯭ꯔꯒꯇ ꯑꯦꯗꯤꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯆꯥꯔꯂꯤꯅ ꯚꯤꯗꯤꯑꯣ ꯒꯦꯝꯁꯤꯡꯗ ꯑꯦꯗꯤꯛ ꯑꯃ ꯑꯣꯏꯔꯛꯄꯒꯨꯝꯅ ꯃꯍꯥꯛꯁꯨ ꯗ꯭ꯔꯒꯇ ꯑꯦꯗꯤꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯣꯛ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯐꯣꯀꯁ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯛ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯡꯅ ꯐꯝꯂꯝꯗꯦ ꯃꯁꯤꯗ ꯍꯦꯅꯔꯤꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯍꯦꯟꯅ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯗꯨꯂꯥ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯁꯤꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ ꯃꯤꯗꯤꯌꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯄꯥꯎ ꯑꯁꯤ ꯇ꯭ꯋꯤꯁ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯍꯦꯅꯔꯤꯗ ꯃꯍꯥꯛꯅ ꯆꯣꯡꯊꯔꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯔꯥꯜ ꯁꯤꯔꯝꯃꯤ एजुकेशन बोर्ड की ऑफिसर्स अदुना हेनरी इंटरव्यू लौरमी अमसुंग महाक असी महाकी ओजा ओइबगी एक्सपीरियंस लेदबन बनम ओइरगा ओजा ओइब असी टोकलो हाइदुना हायरमी मसिदगी महाकना महाकी पोचै सिंग अदुबो पैक तौरगा स्कूल अदुबो थादोक्तन चटखी महाकी सात्रसिंगना महाकबो तानरमी अमसुंग मखोइगी ओजा ओइबियो हाइदुना हायरमी अदुबो महाकदी चटख्रे
ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯑꯣꯖꯥ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯕ ꯉꯝꯂꯛꯅꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯝꯃꯤ ꯍꯥꯟꯅ ꯄꯥꯔꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯗꯕꯜ ꯇꯥꯏꯝꯁ ꯍꯦꯟꯅ ꯄꯥꯗꯨꯅ ꯕꯣꯔꯗꯇ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯔꯦꯞꯅꯔꯝꯃꯤ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯦꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡ ꯑꯗꯨꯗ ꯍꯦꯅꯔꯤꯗꯒꯤ ꯇꯦꯛꯁ ꯑꯃ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤꯅ ꯃꯈꯣꯏ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯡ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯦꯅꯔꯤꯅ ꯇꯦꯛꯁ ꯊꯥꯔꯛꯄꯅꯤ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯗꯨꯅ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯖꯦꯟ ꯌꯥꯡꯅ ꯇ꯭ꯔꯤꯛ ꯇꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯤ ꯖꯦꯟ ꯌꯥꯡꯅ ꯃꯈꯣꯏ ꯑꯁꯤ ꯑꯦꯛꯖꯥꯝ ꯅꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯂꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯦꯅꯔꯤꯅ ꯄꯥꯎ ꯑꯃ ꯐꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯖꯦꯟꯌꯥꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯐ꯭ꯔꯤ ꯊꯥꯗꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯖꯦꯟꯌꯥꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯍꯧꯖꯤꯛ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯆꯦꯜꯂꯛꯇꯨꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯣꯜ ꯑꯗꯨꯗ ꯃꯇꯝ ꯆꯞ ꯆꯥꯅ ꯌꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯩꯈꯥ ꯑꯗꯨꯕꯨ ꯊꯥꯔꯝꯃꯤ ꯍꯧꯖꯤꯛ ꯍꯦꯅꯔꯤ ꯑꯃꯁꯨꯡ ꯖꯦꯟꯌꯥꯡꯅ ꯐꯨꯅꯔꯤꯉꯩꯗ ꯖꯦꯟꯌꯥꯡꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯦꯅꯔꯤꯅ ꯃꯇꯝ ꯑꯃꯗ ꯄꯤꯌꯥꯅꯣ ꯈꯣꯡꯂꯤꯉꯩꯗ ꯕꯦꯂꯨꯟ ꯂꯪꯂꯛꯈꯤꯕ ꯁꯥꯇ꯭ꯔ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯁꯤ ꯊꯨꯗꯦꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯄꯤꯌꯥꯅꯣ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯈꯤꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯐꯥꯎꯕ ꯑꯆꯧꯕ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯎꯕ ꯐꯪꯂꯛꯈꯤꯗ꯭ꯔꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯦꯅꯔꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯐꯨꯅꯔꯝꯕ ꯑꯗꯨ ꯍꯦꯅꯔꯤꯅ ꯉꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯖꯦꯟꯌꯥꯡꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯖꯦꯟꯌꯥꯡꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯁꯤ ꯂꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯠꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯁ ꯂꯣꯏꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯁꯥꯇ꯭ꯔ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯍꯧꯖꯤꯛ ꯖꯦꯟꯌꯥꯡꯅ ꯃꯍꯥꯛꯀꯤ ꯄꯤꯌꯥꯅꯣ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯡꯕ ꯍꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯐꯕ ꯄꯤꯌꯥꯅꯤꯁ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯝꯅ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯑꯃꯁꯨ ꯆꯪꯉꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯕ꯭ꯔꯨꯁꯁꯨ ꯌꯥꯝꯅ ꯊꯨꯅ ꯐꯒꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯊꯪ ꯆꯍꯤꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯑꯗꯨꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯁꯨ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯕꯣꯔꯗꯅ ꯃꯈꯣꯏꯗ 20% ꯕꯣꯅꯁ ꯐꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯦꯞꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯑꯗꯨꯗ ꯌꯥꯝꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯈꯤꯕꯅꯅꯤ ꯍꯦꯅꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯒ꯭ꯂꯥꯁꯁꯤꯡꯗ ꯎꯠꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯩꯔꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯕꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯑꯁꯤ ꯎꯠꯂꯤ ꯃꯁꯤꯗꯒꯤ ꯍꯦꯅꯔꯤꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯐꯥꯌꯔ ꯁ꯭ꯄ꯭रिꯡꯀꯂꯔ ꯊꯨꯒꯥꯏꯕꯒꯤ ꯇ꯭ꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯇꯦꯟꯁꯟ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯅ ꯀꯝꯗꯧꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯈꯤ ꯍꯥꯏꯕꯗꯨ ꯎꯠꯇꯨꯅ ꯐꯤꯜꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯐꯨꯜ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ